PAODAM miyeng tabiribasingbu ahanmamagtada binitana taram noksabagaloyana kurumjari. Hauzik PAODAM asigi maroya pau pijari. Ani subar round gi National D 2024 ngasi Gem Public School Paurabida pangthokre. UCO Bank Kakching branch sakhangdaba khulai paiba miyoy amana nongmai sindonda lut tawkre. Numit tarani chathagadaba state level short term vocational training program ngasidagi hodokre. Borchan Singha Memorial Manipur University Inter-College Football Women Tournament 2024-25 ngasi loisingkre. Mapungoy Paulo Bidase District Health Mission Society Impal East District Manipur na sinduna ngasi National Deworming Day 2024 second round hodokpagi thara ama Gem Public School Paurabida pangthokre. Thara maduda Dr. Ketrimayum Santhelembi District Nodal Officer Child Health na til laibadagi mahiroi sing school kabang amhande masa toina nabadagi sothai hiram khudingda solhali maramaduna Bharat Sarkar na sahi amadagi taramapan phawada laiba mipong khuding paktakna deworming tablet asi pijanaba thaurang tawrakpani haiki. Tharamasi ICDS Education Department amasung Health Department ka punna khusamnaduna pangthokpa thara amani khutsa hamdana chaba Singju haira ningthina chamdabida chaba sing asina til lairakpadagi mara ama oheli khong hambada til yauraklagadi ahanba tablet chakhiba dugi tungda anirak suba oina numit tarani surakpada hidak amuka su chaba darkar tai haiki CMO na miyamna singnaba laiktabida deworming tablet pijariba sida mateng pangbiu haina su appeal tawki. Ako'y hindi na dun sa pot ang tineba ito. Sige po singse. Ako'y nagkasana. Ako ay ising lang. Samtok jagadi. Manungda. Hindi matatuday da. Amot pa. Tinmarong yaw ba. Kaya siya. So, hindi particle si yaw doon ito. Si sasang lakan si tayo da. Sasang nila matong si tayo da. Tinsinsi. Pagi intestine da. Ya, dagi chakaw da lang. Chakaw da intestine da na rin. Chakaw da. Intestine da na rin. Pumatamda. Tinsinsi marong ko lani. Ito mo thousand tin marong ko po eba. Kaya tin marong siya. Ako kung hamada yaw eba. Kung hamada yaw ko nila. Ako yung labok ang hangda. At ahamada kada. Kung hamada tanda. Kung dahil sa lengsin dito ba. Kakching Police Station manung chanba Kakching Bazar khongnang mari phangmada laiba UCO Bank sakhangdaba miyoy amana nomai sindo da lut tawkre. Lut tawkiba sampha madu lupa lakh taruk lising nipumapan chamapan kunni. Thagdoa sing ase nungtil pung 3 minute yangkhai rom chatpada thokibani. Lut tawkiba miyoy aduna lut tawbada nomai pistol amaga thang sori amaga sijinaki hairi. Thagdo ase thokpadagi Kakching Police ki team na thiba humbagi thabak chathaba hokre. Loinana thagdo thokphamda DIG range to Jogasandra Hobijam Kakching District Police ki SP TS Bikramjit yauna makok thongba officer sing amadi BSF ki personnel sing na laktuna yengsinkre. Ngasigi thagdo adu UCO Bank ki gate ta leiba security bu nomai jindo na pusilaga changlaba matung manager ki kada changlaga manager da ki handuna bank manung da leiramba customer amadi staff sing kausinduna mobile phone sing mapana thamalaga manager ki kada miyoi khudimak changhalaba matung head cashier kokhalaga counter da leiramba sampham sing pukibani hairi. Haukiba sahige September ni pana thokiba palengi lanphamda soktuna leiriba Kakching makha lekai sabala sangma parengdagi mayang lambam Syam Sundar alias Inaubigi makha tabalayang bagi thabak sing Chief Minister N Birengi manau nupa N Rajendro na chatharagani hairi. Wafam ase soktuna leiriba Syam Sundar na sel leitabana maram oiraga mahaki makha taba treatment tawba ngamdre haiduna media da thasi ki tarahum doida phongdokhiba dugi pawadu taraba matungda ngasi N Rajendro na Syam Sundar gi yumda laktuna unaraba matungda pangthokpa paumi singa unaba amada phongdokhibani. Rajendro na makhata na phongdokhibada Syam Sundar gi makhata ba layeng bagi thaba asi mahaki mayamba Chief Minister N Biren gi miyeng makhada chathagadabani. Loinana
Asigumba handaki lana sida sokpa panba yaukibasingna karigumba makhatana layengbada sel thungi awaba leiragasu mangonda pau phawbiro u miyamna su asigumba thongna pharaba miyoi singna aso apan yorakpa matamda pangbe aba mateng sing pangminasi haiki Amaromda sel leitabana maram oiraga matang kuina layeng bangamdana leramlaba matung si minister na mahaki manau nupa tharaktuna layeng jathaba hauragani haina lakthokpiba sigidamak samsu Kaidagi su Chief Minister amadi mahaki manau nupabu thagatpa phongdorakli Manipur ya Manipur mapana le ko dingna pasama tem pangbira ai siam pabung ai now Samsundar di Ahalaman haktaktagi lining laisong galoidana leptana satharakpa chahigi ithai khong phatpagi thoram handak chahigi ithai khong phatpagi thoram hayeng meragi punima sagol chen numiki ayuk pung taruk tabada ithai committee na sinduna pangthoklagani hairiba khong phatpagi thoram asida miyamna saruk yaduna thoram asi mapung phan binaba ithai committee gi maikai dagi phongdorakpa galoidana Kakching gi thawai oiriba ithai khong sing asigi leirai khogaiba pal thingjinba plastic bottle singba amot akai langchindana luna nana thambina basu committee gi maikai dagi appeal tawrakli United Committee Manipur UCM Palen Unit ki nauna thau pugdaba sing khanbagi mipa amangasi ibudo pakhangba sanglen Palen da UCM President YK Diren Pukrambam Ibotombi Chairman UCM Palen Unit na thoram mapu sing oiduna pangthokre thoram mapugi warol da YK Diren President UCM na haikibada United Committee Manipur na ngasi phawada Manipur Machet tana thugaina ba honarappasingi mayokta miyanga loyana mayokna duna lakli Manipurgi indigenous people singi right ngakna ba ekhoi masel nungsi chanana hingminana ba honaduna lakli Manipurgi miyambo external force kayana ekhoi masel gi marakta nungsinadana ba thugaina ba honaduna so lakli Manipurgi yelho phurup ekhoi masel gi marakta thajana ba thamduna Drug lalonba singi narco terrorist ni landa sigi horakpam munna thidokduna khundaminariba phurup singna punna thengnaminaba asigi sarau lang siliba insiliba singasna Manipur thadotuna chatkra matung saruk yaruriba amadi changjafam piruriba miyoi singaduna hena awa phamda tahogani haibasi khanthafam thokpa matam oire yellow phurup kayana khundariba yamna maroiba Palen area sida aikoina big brother gi role loduna Puna hingminaba puna jakhominaba asoba thodang lominasi UCM Palen Unit asigi thawmi singna area asigi matamatang jakhot thorangi thabak singdasu miyeng sangduna miyangi yaifanaba thabak thoram sing pangthokpiyo haiki ngasi wasak loduna nauna thau pugdaba UCM Palen Unit ki maroiba thawmi sing adudi chairman da Pukrambam Ibotombi vice chairman da Takhelambam Ibohal amasung Mutum Punil General Secretary da Sarangthem Loyangamba Secretary Organization da Sarangthem Ibotomba Secretary Finance da Mutumongbi Basanti amadi Secretary Information and Public Relations da Mutung Gyaneshwari ni Henganaba angan kana leiba se United Committee Manipur gi thawai pubiriba Palen gi tongan phom sing ste lebiriba singsina makoi gi oiba akanba force ama sagalakanda aikoi madu matam sana oiraiba phibam sing ase thengnanaba honar pakanda da koi gi lambi semang lom da sangjin ge dodine je pangan thongna Department of Youth Affairs and Sports and Sinduda Numitarani Chuma Satagada State Level Short Term Vocational Training Program among us Kumalambata Leba Youth Center the Hodokre. Hodopaki Taramada Youth Affairs and Sports Department Director T. Pulen, Senior Youth Official and Rameshwar Madi Assistant Director L. Anita Januna, Matang Chitna. Chief Guest President amadi Guest Owner oina saruk yaki Taramaduga Marilena Chief Guest ki warol piraduna T. Pulena phongdorakpada ngasidagi hawduna numit 10 chupna sathagadaba Vocational Training Program asi pangthokpagi maroiba pandamdi inkhalakliba naharol singda masana masabu thabak pijaduna hauze lamdamasta luhongbagi ke mawbada ka hena sel changhalakliba asi masana ke mawba hairabadi sel chatpasu hanthabata natana masana masabu thabak pijaduna imung manungi awabadasu mateng pang
ꯍꯥꯡꯕ ꯉꯝꯒꯅꯤ ꯂꯣꯏꯅꯅ ꯌꯨꯠꯁꯤꯡꯒꯤ ꯑꯣꯏꯅ ꯗꯤ ꯑꯦꯗꯤꯛꯁꯟ ꯑꯃꯗꯤ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝ ꯀꯌꯥ ꯃꯃꯥꯡꯗ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯅ ꯁꯤꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯅꯍꯥꯁꯤꯡꯕꯨ ꯃꯁꯥ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁ꯭ꯀꯤꯜ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯥꯏꯈꯠꯄꯅꯤ ꯀꯣꯁꯃꯦꯇꯤꯛ ꯍꯦꯌꯔ ꯑꯦꯟड ꯁ꯭ꯀꯤꯟ ꯀꯦꯌꯔꯒꯤ ꯑꯣꯏꯕ ꯕꯦꯁꯤꯛ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯅꯍꯥꯁꯤꯡꯗ ꯄꯤꯒꯅꯤ ꯃꯁꯤꯃꯛꯅ ꯅꯍꯥꯁꯤꯡ ꯑꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁ꯭ꯀꯤꯜ ꯑꯁꯤ ꯍꯩꯖꯤꯜꯍꯧꯕꯅ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯊꯧ ꯇꯥꯕ ꯁꯦꯜ ꯆꯠꯄꯒꯤ ꯆꯥꯡꯗꯤ ꯈꯔ ꯃꯈꯩ ꯍꯟꯊꯍꯟꯕ ꯉꯝꯒꯅꯤ ꯊꯥꯖꯩ ꯂꯣꯏꯅꯅ ꯁ꯭ꯄꯣꯔꯠꯁꯀꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯕ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯌꯨꯠ ꯑꯦꯋꯥꯔꯗꯦꯁꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯄꯨꯡ ꯐꯥꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯕ ꯉꯝꯗꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔꯒ ꯋꯥꯐꯝ ꯀꯌా ꯈꯟꯅꯕ ꯂꯩꯔꯦ ꯑꯅꯧꯕ ꯌꯨꯠ ꯄꯣꯂꯤꯁꯤ ꯂꯥꯛꯄꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯨꯠ ꯑꯦꯋꯥꯔꯗꯦꯁꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯒꯅꯤ ꯍꯥꯏꯈꯤ ꯃꯊꯪꯒꯤ ꯌꯨꯠ ꯄꯣꯂꯤꯁꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯌꯨꯠ ꯑꯦꯋꯥꯔꯗꯤ ꯃꯌꯥꯝꯁꯤꯡꯁꯤꯒꯤꯁꯨ ꯑꯆꯧꯕ ꯖꯒꯥ ꯑꯃ ꯁꯣꯏꯗꯕꯤ ꯁ꯭ꯄꯦꯁ ꯑꯃ ꯄꯤꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯌꯥꯊꯪ ꯂꯩꯖꯔꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅꯕ ꯑꯗꯨ ꯇꯧꯅꯅꯕꯒꯤ ꯑꯩꯈꯣꯏ ꯅꯍꯥꯟ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡꯗꯁꯨ ꯑꯩꯈꯣꯏ ꯄꯨꯊꯣꯛꯆꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤꯕꯗꯤ ꯌꯨꯠꯁꯤꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯃꯌꯥꯝꯁꯤꯡꯁꯤꯗ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜ ꯇꯧꯔꯒ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯦꯝꯄꯤꯌꯟ ꯃꯌꯥꯝꯁꯤꯡꯁꯦ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯑꯃꯨꯛ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯒ ꯁ꯭ꯇꯦꯠꯀꯤ ꯆꯦꯝꯄꯤꯌꯟꯗ ꯑꯃꯨꯛ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯊꯥꯕꯅꯤ Guru Gulapina Sankirtana Academy Sinduna Nominini Sumasatadaba, Kuntramathai Suba, Guru Kirtan Sebang Asidagi Kwakaitel Ngana Pitong Mapal de Leba, Academy Asigi founder Guru Lema Popam Lakpati Yumda Hodokre. Hodopagi Taramaduda Zen Manipur Dance Academy Impalgi former director Dilip Mayangbam Theatre Director Loitongbam Braja Mohan Amadi, Saite Academy Award Sarachan Thiamna Toba Mitunglen Toramapu Amadi, Akanaba Mitunglen Oina Saruk Yaki. Tharangi Sharuk Ama Oina Laikhidraba Guru Khairakpam Lebak Macha Ningsing Mana Eminent Critic Amadi Translator Laisram Memo Singada Amadi Khairakpam Wangkhai Ningsing Manana Dr. M. Thoiba Singha Assistant Professor Department of Dance and Music Manipur University de Lanthoki Mana Singaduda Sel Sol Amadi Citation Yauri Tharanga Marilena Guru Gulapi na Sankirtana Academy ki founder Lema Pokpam Lakpati na hai Prithvi ki mapha amata da leitaba na Sankirtana si Ishai Sakpa Babok Amadi Yumbu Singh na Khangba Walakpana Mana Tauning ba Mawong da Taunarakpa Asina Haukiba Oja Singh na Thambiramba Kaya Singh adu Kaitharakli Bastagi Kanana Bangasi Pauba Tharamasi Pangtokuna Lagli Miyamna Suaseng Mamasasi Kangbiyo Pongdoki Tharamadu da Laikhidraba Guru Singh Amadi Lamdamasa Tholiba Wato Asida Mama Lebaki Dama Kathokraba Singh Maphamda Mina Ani Tumina Letuna Ikai Kumnaba Amadi Awaba Pongdoki Laikhidraba Saknaraba Theatre Director Padmasri Naba Warep Pabu Ningsingduna Marpumari Suba Mapong Numiki Tarangasi Hauba Marak Tingel Nangom Lekai de Leba Mayumda Pangtokre. Theatre Mira Impalamadi Naba Warepagi Imung Manuna Sinuna Pangtokiba Taramaduda, Theatre Director Dr. Lamabang Gojen Sip Guest, School of Saidang Kol Principal Warepam Ongbi Tarun Balana President Amadi, Sangnaraba Film Director Amadi Social Activist Ningthauza Lanchana, Guest Honor Oina Saruk Yaki. Tarangi Mapung Basaruk Oina Naba Warepagi Potoda Hekalekat Tamduna, Ikai Kumnaba Utkibaga Loina, Hauzik Toliba Irang Namara Moiraga Laikhidraba Thoba Singh Pamdasu, Mina Ani Tumina Leptuna Awa Pongdoki, Taranga Marilena, Wangaloi Singh Ozana Bawarepana Theatre Amadi Sumang Lagidama, Hona Biramba Kayagi Matangda, Singthanaki. Haukiba October Tangtara Maridagi Kunmari Pauba Pangtokadaba World Telecommunication Standardization Assembly WTS and Sinuna Pangtopa North Zone Culture and Center and sponsored Toduna Pangtoliba Thoramasida Manipurgi Tapasya A Center for Performing Arts Singjamai de Leba Institute Asigi Artist Kayana Pung Don Dulok Cholom Utkre Manipuri culture asibu yamnai kai khumnaba utpirak pagaloyana thagatpa phongdoki haina Tapasya gi media coordinator Yengkhom Sundar Singhana phongdorakli Yumpham yaudaba maral siduna nupi oibi amagi kai khumnaba bu lekha tana chingthana ba honaba warol Tibani Haina
Friends in Need Society Pine Society Hairoki Maikaidagi Pondorakli Society as in Tadora Paserolamana High Hokiba Numit Karanigi Mamangda Hangangdagi Koinai Jam Romario Kobamio Amaga Hairok Dagi Machale Rabi Nupi Amaga Tokiba Toning the Batodo Amaga Marilena KCP Nongdan Komba Group na Media the Tadorapa Pawamada Todo the General Nupi Adugi Matang the Sirak Liba Maral Singado Yumpam Yaudaba Aranba Wapa Amani Haina Society as in a lowi Nupi Adubo Matokaramna Kari Besista Professional Sex Worker ni Hairibano Nupi Adu Mapureba Kainadu Mapam the Halak Laga Lady Hibesidi Asumba Wapamni Sahi Nauribi Maunaha Duda Mapam the Halakuna Lairabani Haining ba Haibada Sunarani Haibagi Monda Madi Kulai Pire Ngami Haibagi Matago Maunaha Duda Yumpam Yaudaba Maral Siduna Nupi Bigi Kai Kumna Babu Lekatana Singtanaba Honabagi Tawangasi Asumba Tawang Nate Loidana Stemme Asana Imung Manung Amadi Kario Lekaya Dubusu Jantanaba Masa Ama Ohele Nakalamaramda Arkesan Toy Kobi Social Media Influencer Amada Aki Akang Nanghanba Madi Ating Bakaya Tamjin Bahabasi Mio Yamagi Masin Menaba Honaba Freedom of Speech Violet Tobani Haina Lobagaloyana Tawangadu Akan Mamongda Condemn Tawi Haina Su Friends in Need Society Hairoki Serolasida Pondorakli Youth of Manipur YOM Faziliba Tomi Mari condition amata yaudana Tadokadabani Haina Lengakta Takshinduna Kamong the Riba Lekai Mapan Gi Maira Paibi Singna Upon Balup Oriba Kamong Upon Bamera Paibi Lupna Sinduna Kamong Manglak Community Holder Ngasi Wakami Pamjata Kray Wakami Pamaduga Marlena Kamong Upon Bamera Paibi Lukit Bijer Maisnam Sakina Pondokibada Hokibok Tobagitang Mangada Kamong Maisnam Lekai Dagi Robinson Yauna YOM Tomi Mari Malem Tongamna Sangsiliba Kongjangda Sagwali Haiduna Paruraga Kona Tadok Lavamatong Impaliski Police na Pazin Kiba Tomi Sing Adu Icham Chamba Tomi Sing Nate Maraybak Mazati Bukan Kanjaningba Toli Berang Asibu Shanti Purangaba Malem Tongamgi Kongjangbo Sogacharuba Miyoi Singni Maram Masina Miyoi Maria Si Hayang Pawagi Manungda Condition Amata Yauduna Tadora Kadabani Karigumba Tadorak Tabatarabadi Kongjang Kaya Sangsilagani Haiki Wakami Pamaduda Satra Pazan Bayaning de Tomi Maria Soyangam Yaudana Tadora Kadabani Hayan Taba Pleka Sing Sina Kibagaloyana Kolauke Asu Lauki Dorino Haidana Adugum Lava Kolau Adigi Makada Naipaka Nanabagidamata Izeta Izaki Kananabagidamata Iramdam Kananabagidamata Jong Toraliba Naha Sing Adugu Karigidamata Manipur Police na Manipur Sarkana Hazil Libano Haibudugi Wahang Dugaloinana Hadin Bataragasu Condition Amata Yaudana Haying Dagi Tadu Pirau Haidana Karigumba Tadorak Tabataragadi Lepak Miam Hona Ikoi Izati Kananabagidamata Akan Bakongjang Kaya Sang Silakani Hai Turel the Lukibadagi Tiba Kandana Lakiba Nupamacha Ama Sina Pangle Sina Panglaba Nupamasa Dugi Maming Longjam Kanta Zahitarani Toy Apokpa El Kumar Kowi Bisnupur District Kumbidagi Laklaga Impal West Ki Kawa Lamdai Bungdalaiba Asan Bayum Amada Mama Paga Puna Laibani Hairi Laikidaba Nupamasa Sitasi Taramarigi Numiyung Matamdagi Kongba Irong Haina Kangnaba Iril Turelamadi Kongba Turelgi Taina Pamda Mamanaba Singa Iroiduna Sanabada Lukibadagi Tiba Pang Lakibani Adubo Ngase Yopung Mapan Kara Helakpada Iril Turelamadi Impal Turelgi Tin Pamoiriba Lilong Tongkada Sina Pankibani Kudakta Mapamaduda Iril Bung Police Amasung State Disaster Response Force Ki Kambu Jokslagduna Asibag Sang Lakwat Kre Ningsing Bayabadi Turel the Lukibadagi Sina Panglibanu Pamasa Tibagi Tabak Ranga Yuktagi Hona Iril Bung Police State Disaster Response Force na Motorboat Pawbasina Duna Satarakibani Madugi Matakta Iruptuna Ising the Takiba Mi Amadi Palang Kaya Tibada Maming Lairaba Impalisgi Urup Muslim Kuldagi Muhammad Satula Koba Mio Yamana Sutiduna Laki Adubo Angang Adu Tiba Pangdana Lairakibani Amaramda Sungase Yupung Tareklom Tarakumatamda Impal Police da Sangi Manung Chanba North Ewasida Leiba Hotel Classic Mayok Naba Kangla Pata Masak Kangdaba Nupi Amagyasi Bahaksang Ama Tautharak Padagi
पुलिसना लौखतुना रिंस मोक्ता मसक खंगदोनबा थमख्रे असिबा हक्चांग अदु कंगलापात की फुटपात चटपा मियोय सिंग थेंगनारकपदगी पुलिसता पाउ पिराव मतुंग इम्फाल पुलिसता संगिति मामा लाक्तुना अयो पुंग निपा मखाइरम तारकपा मतमदा असिबा हक्चांग अदु लौखतखिबनी हौजिक फावबगी ओइना मियोय अदुगी चपचाबा ममिंग मथा लेफम सिंगबा खंगबा ngamdri अदुबो हंदक इकुई कुइदुना सोशल मीडिया दा नुपी लान कॉम्प्लेक्स मपादा नुपी अमनि सा ngauduna चटपगी वीडियो अमा वायरल ओइखिबी नुपी अदुनी हाइरी National Curriculum Framework for Foundational Stage 2022 की गाइडलाइन मखादा स्टेज से लेहाउगा चानरबा करिकुलम अमा स्टेट काउंसिल ऑफ एजुकेशनल रिसर्च एंड ट्रेनिंग SCRT ना पुथोकलगनी हाइना SCRT की डायरेक्टर ए रोमेल ना फोंदोक्रे वाफम असिंग असिदगी हौदुना SCRT की मल्टीपर्पस हॉल दा नुमित मंगानी सुना फाइनलाइजेशन ऑफ ड्राफ्ट स्टेट करिकुलम for foundational stage haiba hiramda pangthokadaba workshop hodopagi thoramda haikibani magna makhata na haikibada Manipur stage gi foundational curriculum semba sabagi workshop asi handaki asiga homlak sure curriculum asi Manipur University DMCTE DMU SCRT gi subjects parsing yauna tongan ba subjects singi resource person sing NEP 2020 amadi national curriculum framework sembada member amoina maroiba thodang loriba Ajim Premji University Bangalore gi resource person singaloina punna khusamadna puthokadabani curriculum asi puthokla matung textbook singsu puthokna ba sem saba horagani loinana SCRT Manipurda ngangnariba lon singdagi ahan bagi oina lon tarani pangi dictionary amasu puthokna ba sem saba loire haiki ngasi ki tharamaduda SCRT ki director A Romel Singha Azim Premji University Bangalore ki faculty member Tirang Rangsanamai Priyam Bardwas amadi Imam Sarmana saru yaki Kulumse panen stage lokchara ngasi gi sina aroi ba bisu yai adi matungda akoina ngasi putho matungda akoi gi matam sika chana ba akoi gi local contextualization haitar masida summa mayam ji hapaga afaba akoi gi curriculum ji putho matungda akoi textbook gi bari tabak so akoi packet kani aduna National Capital New Delhi Dalaiba University of Delhi da Manipuri Sairengi Numit Lisingani Kunmari Pangthokre University Asigi Department of Modern Indian Language and Literary Studies ke Assistant Professor Dr. G. Bijoy Kumar Sharma gi miyang makhada pangthokiba thoramaduda University of Delhi gi makhada lairiba Indraprastha College for Women gi Satri Kakching Alu Thaimei Zakir Hussain Delhi College ki Satra Nadim Yungkhaiba amasung Zakir Hussain Delhi College ki Mahairoi Max Waikopna President Member Singh Oiki Thoramasi Matangda Dr. G. Bijoy Kumar Sharma Assistant Professor Department of Modern Indian Languages and Literary Studies University of Delhi na hai Sahi Kudingi Meragi Thanenda Pangtholiba Manipuri Sairengi Numiki Saru Ama Oina University of Delhi ki Department of Modern Indian Languages and Literary Studies nasu Thoramasi Pangthok Jabani Thoramasi da University asigi makhada riba tongan ba college sing na tamliba Manipuri masa sing na saruk yaki Thoramasi saruk yaki ba mahiroi sing na makhoi masa ni ijaba saireng sing lanthok ki bagaloyena Manipuri lon gi sangnai raba ai bi sing saireng sing su lanthok ki Pakistan Islamabad pangtholiba Shanghai Cooperation Organization SCO gi conclave ta wangang bada External Affairs Minister S. Jaishankar na region asaleriba unilateral connectivity moves ki matang da panki China gi Belt and Road Initiatives BRI bu khanganduna haikibada cross border terrorism extremism and separatism phattaba ahum asina trade amasung travel da miyang marakta phataba du purai summit adu da yawba lagliba Jaishankar bu Pakistan Prime Minister Shehbaz Sharif na taramna oki chai mapangi manungda handaki asna Indian Foreign Minister amagi ahanba visit ni Indian amasung Pakistani leadership ki ahanba interaction amasuni summit asa yawriba tai losingba singdi Russia China Belarus amasung Central Asian nations ki puna Prime Minister taret ni kulumdoi suba SCOCIC ki plenary session si sayukta laiki thajaba natraga cooperation walabadi maruk mapangi amadi aphaba yumlonaba habadu layaroi isagi da khanbadu oirakani maruk mapang oibagi kai khumnaba amadi sovereign equality sagatpada cooperation da yumpham oigadabani territorial integrity amasung sovereignty bu
soidana ikai khumnagadabani unilateral agenda na taduna genuine friendship ta sagatgadabani haiki Nigeria da gasoline tanker ama mathak makha onduna accident thokpada mioi maudra hena sire yankai na so panangkre police na haikibada fuel lo na babiyang gari tamna sensinaraki maduda gari adu pokhai rakhi hairi jigawa stage ke majia town da highway da gari adu thorakpada driver na gari adu control toba ngamkhide haina police ki wangang loi lawana damna phongdokhi Africa gi mi yamna kungmaleba moiriba Nigeria da di traffic regulation asi strict oina inde miyamna masi soidana inanaba force tobusu leite asigumba thaudosang asi toina thokpana Nigeria da toina thaugi mamal tangma thoi mai chauna chakpada mioi maudra adu sikibani hairi Sanabagi Pauda, Thasiki Matagi Manipur University Sports Committee Miyang Makada, Biramangol College Sports Committee na Sinu Natarapa Ahibam Borchan Singha Memorial Manipur University Inter College Football Women Tournament 2024-25 Ngasilo Singkre. Impal Iski Song Bongdelaiba Mongol College Ground Satarapa Tournament Sigi winner TS Paul Manipur Women College na SSGG College pu Panjal amasino da maiti ba bigna champion hoikre tournament loisembe tharamadu da social activist K Sadananda Dr. O Premila Sanu Principal Biramangon College T Gambir Singha President BCTA Dr. Sias Ganajit Singha Vice Principal Biramangon College amadi Dr. N Mirabai Devi Vice Principal Biramangon College Sombungna Mathangsina Thaba Mitunglan Thoramapu amadi Akhanaba Mitunglan Sing oina saruk yaki Hariba tournament sida punna team taruna saruk yadun satarakibani tournament sigi best player na Biramangon College ki LBGI best goalkeeper na Liberan College ki KS Kiranbala top scorer na TS Paul Women College ki BB Chamadi women of the match na TS Paul Women College ki L Celiana oikibagaloyana manamathum singsu yenthokki Hauziyara bida mara pam kana pijari Ani Suba Round ki National Dewarming Day 2024 ngasi Jam Public School Paurabida pangthokre. Yuko Bank Kakching branch sakhang daba khulai paiba miyo yamana nongmai sindon da lut tokre. Numit tarani chathagadaba state level short term vocational training program ngasi dagi haudokre. Loyana Borchan Singha Memorial Manipur University Inter College Football Women Tournament 2024-25 ngasilo singkre. Nasigidi paudam pijaba matang ngasilo sinjare miyang tabiri basing buamukana kurumjare.